Paona Bazar amadi Thangal Bazar da thumjinduna leiriba esing Numit nini ki manungda hannagi phibhamda hanjin-hanba ngamlagani haina PhD Minister Susindro na phongdokre. Haukiba numit kharani asida nong leptana chukibadagi Imphal turel Nambul turelgi imai pathorakpa amadi turel torban kaikiba maramna Imphal manungda leiba leikai sing yauna Paona Bazar amadi Thangal Bazar esing na thumjin khibani Kuyathongda cheliba Naga River asidagi pathorakliba esing asi thingnaba thaurang paikhatpaga mari leinana wafam asi Minister Susindro na phongdokhibani Mahakna makha taraduna ngarang numidang Chief Minister yauna Paona Bazar gi drain nipanrom sengdoktuna Fato Kibadagi, Paona Bazar gi oina esing thumjinba mafam leiraktre. Thangal Bazar gi su samu makhongda leiba maruoiba switch ama mathau tauramdabadagi esing asi thumjinduna leibani. Hairiba esing asi su Nambul turelda chithanaba kanna honari. Maruoina turel torbanda sajaliba yum amadi hotel singna fatta haudi hundokpada mafam chana hundokpiyu ichawasina maram oiraga water supply department na ising thaba yadaba mafam singidamak Imphal East leiba Porampat water supply amadi chingkhai ching reserve dagi ising loba yagani masidanatana atopa mafam kharedagi su ising loba yana basinli afaba thakna chana ba ising November tha fawbagi watana leikhigani haina su phongdokhi Si maruina khabamnom da kaiba laimam lai kai da kaiba du ising mayam do sum tak tak paneba oji tawse ada sigi mayam se freely flow taw gi bo ga di yam phaga da akoi se khadi kange mafam tre ni pan thuga ga phatok re oji Thangal Bazar je kang hanna na ba gi plan e hoi sulai sensel li se ja singa tang thinga ga sona kangi flow je thar ga da nambul da tha gi do ne ba ana sigi system asi taw ka da within 2 days mang da kang na ba expectation ne hoi joi ada laiba phade ne si ju kang be Turen Thoman Matata, Yum Sajan Biriba, Hoten Gumba, Sumato Biriba, Maruina Hogi, Garbasing Dumto Hida, Masikitang, I Honjaning de. Maduna Maramo Akanda, Ahoy, Hangogi, Ochila, Uchi, Wahom de Live. Other Mayana de Hiva, Asman Uchi, Matanga, Madu experience like the Mina, Home the Tumle, I come to know. Turen Panchalo, Uchiga Kolokemo, Uchi Uchinga Tanga, and Uchi do Kara, Ineloya, the Mahon Jana Tamo, Adom Uchi do Illoy. Turin Manung is a Tamna Hona Lane, Missing the kind of Hound.